Chak thengi haibagi wahauda Bihar da leiba Gaya gi nupa amana mamong nupi gi mamit kothokhre. Tabada tu sunglaba thogdok ama oina Bihar gi Gaya da makubokna mahaki chananaba matam sana pirakte haina sauduna mamong nupi gi mamit anima kothokhre. Mamong nupi adu mamit animak tangba yawgi fibam da leire haina phongdorakle. Madudagi hendoktuna mamong nupi adugi manaton su thangna lenkhibani hairi. Thogdok punamak makubok adugi sana thaknaba adu matam sana puthorakte haibagi wahaudagi ne. Crime adu sathaba loirba matung makubok adu mayum thadoktuna senkhre hairi. Amaromda thogdok thokpham adubu koliba police station gi in charge na phongdorakpada akuppa marol amatta phangkide hairi. Gaya gi Rosenganja police area gi manung sanba Ittawa khungangda thogdok adu thokibani. Soklaba nupi adu Lalo Devi chai 35 kawi mapuroibana Rabindra Chaudhuri kawi haina station in charge Anuj Raj na phongdorakle. Mahakna makha taraduna imung manungi miyoi singi maikaidagi aiba natraga wahai oina report amatta pirakpa leite haina su makha thana phongdorakhi.